Nscn Biren Singh BJP ki National Vice President oina khalaklaba yana leire haina social media page singda thaganarakre. Naga gi lamda border fencing tauba yaroi nampu da taroklabadi chapsana thengnanaba sem saduna lei border manakta leiriba villagers natraga land owners singna fencing compensation su lauroidabane fencing tauraga naga tokhai tahange habadi yaroi haina Kuki President Nscn IM na phongdorakre. Manipur government na susat na riba Kuki National Organization amasung United People's Front UPF da warning taukre. Kuki National Organization KNO amasung United People's Front UPF ki chairman singda suspension of operation sugi ground rule ngak masat na ba madi ground rules sing thugaiba cadre sing athwa matamda disciplinary action lokhat na ba commissioner cum secretary home chairman JMG Kameno Manipur and Ashok Kumar IAS na khuyek piduna thadrokpa zerol amana phongdorakre. Mahiro singda akana thau sakhiba Imphalis commando gi DSP Diras pungkun marigi manungda suspend tawgadabane haina JFD student wing na phongdokre. Wafama singarang JFD student wing na chathakiba protest da ka henba thawong chathakiba gi maralda phongdokhibane. BJP party na Congress baban mamang da protest chathakre. Congress ki lusingba singna national song bu ikai khumna dabaki Mongda Satakhiba Thawongbu Yaning da Phongdoktuna BJP party na Congress baban mamang da protest satakre haide. Matei Kathe Indigenous Development Association Midana Haukiba August 14 da press release ama thorakhiba gi warol thamjari Myanmar Indigenous Matei Kathe Phurup ki matang da Matei miyam da khanghan jari madude Myanmar da Matei Kathe Phurubasi sin major community ethnic manungda sanduna indigenous phurup ama oina government of Myanmar na recognize tawraba phurup ne Myanmar da Matei Kathe mutle haina Matei masa ayambana haina re marasida indigenous Matei Kathe ethnic yek salai cha punsinbagi honaba asida India Manipur dagi underground kangbu XYZ amadi atai atopa Matei masa kharana indigenous Matei Kathe ethnic punsilakpa sida thugaina ba amadi muthatnaba lalong torpo sing khudakta lepiyo Midana taraina laude Midana tawjribasi indigenous Matei Kathe ethnic phurup chagi damaktane Myanmar indigenous Matei Kathe ethnic da Chandaba Singlasu Matei Kathe ethnic community da khut thingjit birakano Myanmar lamdam da lairiba indigenous Matei Kathe phurup cha sing punsinaba midana honaba asida lalong tawraga midagi lupu social media da lan launaba makhatana su tawbirakano midalup ase mi ama anina sembalup nate makhatana lana unaba hiram amata da tawbirakano haina General Secretary Mida Hais Wahangbam Henthoibal Wangsana khuyek piduna thadrok poserol amana phongtorakre. Accident da mama mapa sire masa sokle hade Imphalis district ki Idilbung police station na konba Bamon Kampu da leba Pioneer School manakta auto rickshaw amaga Mahindra Thar amaga thengchinabada auto rickshaw da tonglakpa Matei Manao laikhidre masa ahum amasung auto driver na phibam thina sokle ngarang nungthel pung amaga makhairom tabada Pioneer School manakta diesel rickshaw amaga Thar amaga thengchina kibane thododu da laikhidraba Matei Manao du gi maming de Naharuk Khetri awang laikai degi Muhammad Afzan Khan sahini phumanga apokpa laikhidraba Latif amasung mahake loinabi Ibeton sahi kuntra manga kawe laibak thiba thododu da sahi mari khakta ngairi be makhoi ani gi masanupi yauna masa humsu asok pan nangke laibak thiba thodok nanglaba diesel auto du gi number MN06SC1927 amade Mahindra Thar adu gi number na MN1CS0547 ne diesel auto rickshaw ga Thar ga thengjinabada Matei Manao animak manak nakpa khongbal da tasinbadagi mafam aduda miyam sangsilaktuna kannaba honabada thawai yaudrba hakchang oina phangke aso apan nanglaba anga home amadi auto driver adu manak nakpa hospital da pukhatuna laikatna ri haire makhataba update ngaminase Uchiwa GP da PMAYG gi makhada saba haugaluba ugi yum taranithoi makhataba senpham pibidabadagi
nongkhang saiduna ama ata thokle haide Imphal West District ki mea Imphal AC ki manungsan na wangkoi block ki makhada leba Usiwa Gram Panchayat ki apunba ward taruk ki oina PMA YG ki ahanba oina lupa lising nipuga nipan piduna mioi tarani thoida ugi yum amamam sana bagi thabak hauduna haibadi yum gi kansi hagat bagi thabak loiraba matungda makhataba senfam piraktabadagi saba hauraba yum sing nongkhang saiduna hojik leide haide Pausesida yum saba haugaluraba yumbu tarani thoina phongdorapagi matungina de hariba ugi yum sing si saba haure haibaki mayek sengba photo marilenaba block ki mioi sing amadi GP ki pradhan yauna sahi asigi March amadi February 2026 da laukraba matunga si phawba makhatana senthang pidabadagi saba haugaluba ugi yum sing ase nongkhang saidana hojik mangduna leibani haide yumsing asi amata thoklaba amadi sagatpa hauruba yumsingda PMAYG 2023-24 gi logo napsilaga makhataba awatpa senthang supibi drai marilenaba authority singda wakat lobasu ngasi phawba thabak oina pangthoktana leire hade yum saba haugaluraba hojik nongkhang saiduna manglaba yumbu sing adudi Usiwa Gram Panchayat ki ward number 2 dagi haining sungbam ingosa maitei ke Kamai Sung Kabui, Ward number 5 tagi Wahengbam Bilasini Devi, Thoksom Suresh Maitei, Ward number 6 tagi Sagol Sem, Narendro Maitei, Thoksom Purnima Se Leima, Yungkhaibam Romeo Maitei, Yungkhaibam Bilasini Leima, Wainam Jibon Singh, Ningthozam Sorojini Leima, Thongam Lali Leima Amadi, Sagol Sem Ibom Sa Maitei ni, Yumbu Singh Namakhatana Phongdorapagi Matunginadi, Wat Horiba Senpham Singh Asi, Bibinabagi damakta marilenaba wangoi gi block development officer video gi thopuriba officer asi unage haiduna kiara hana wangoi block office da satla matamda video gi thopuriba mioi asi leiramdabadagi unaba phangdana halake masagi mathakta panchayat secretary oina thopuribi Joyshri hairibi asida telephone tawduna wat horiba senpham sing asi thadokpinaba haijage tawbudasu telephone sungpai pairakhide hari Yumbusing na makhatana phongdorapagi matungina de hojik saba haugaluraba ugi yumsing asi makhataba senpham thadok piraktabana saba ngamdabadaki mangba haibadu oiragani maramaduna lenga kamari lenaba authority na hiramasigi matangda athobada miyeng sangbiduna thadokadaba watliba senpham sing adu athuba matamda thadokpiduna saba haugaluraba ugi yumsing asi saba losinba ngamhanbiyu haiba wafamsu phongdorake Manipur da tangdulai taba poraknaba BJP maru phangna muthatwa mathau tare haina Samajwadi Party na phongdokre Manipur da BJP lenga klairiba makhai irang loikhiroi Manipur da tangdulai taba poraknaba BJP Party asi maru phungna muthatwa mathau tai haina Samajwadi Party Manipur ki president Konthozam Besarja na phongdokre wafam ase ngarang Samajwadi Party da nauna sanglaklaba BJP amadi Congress da yauramba mioi kolom taramna okpagi thoramda phongdokhibane Konthozam lairem lekai da leba Konthozam Besarja ki yumda pangthokhiba thoramadu da mahana makhatana hai NRC sanadringai da census pangthokna balenga sina honarakleba si khudaktagi lepkadabane nampu sapu da census sathakhiba thoklabade Manipur si lokhibagi lambi da sangselaklebane haiba khangminaba Sangi haike mahana hai ikui dana Kuki kholai paiba singna Liangmai naga misamani hat kiba thawong Samajwadi Party na awangba thakta yaningde paliba lenga asi leiriba makhai asiguma thodok sing hanjan thoklakloi haningai leite misam miaw ngak senaba leiriba lenga asik ngak trabanina isai sana section leiba mathau tare hojik leiriba lenga asina misam miaw ngak senba ngamdrabadi pot thabiro Tha mari khak Samajwadi Party da sinabiyo tangdulai taba Manipur porake haiba wafam party gi maikaide gi thamkhiba laikhre ngasi su phireba si hongba laitre hare mamingta gi oina leiriba lega asi loisinaba wakhalon manaba political party sing punsenduna BJP thengna minasi haike Kokomi Farmer Wing na senduna August 19 da satkani tauramba lomi miyam gi khongsat jaithokre hare August 19 da satnaba thorang lamba lomi miyam ge khongsat jaithokle haina Kokomi Farmers Wing na thadorokpa cherol amana phongdorakle Kokomi Farmers Wing ge convener Syam Khumana thadorokpa cherol amana hai 2023 ge May 3 dagi asi phawba mapalam dagi changsilakpa lona yadaba khulai paiba Chen Kuki narco terrorist singna Manipur miyam da landarakpa sina sahi ahum helaklaba phawwa center amadi
state legaakna logi oiba sabchaba thabak lokhatabana maram oiduna lan asina sokhalaba Manipur gi loijingloyada leiriba lomi miyamti sahi ahum henbasi low panba ngamdana leirakle narco terrorist singi landa asina low uzaraga yum pujaba masamasu mahi tamhanjaba lomi miyamdi haninga leitana awaba habadu oire zerosna makha taraduna lan si haurakpa 2023 da kokomi farmers wing amasung khushamdana saminariba loop singa loinana low panba yadraba lomi miyamgi lawpham singi compensation pigadabani haiba akanba ihaudage 2023 dagi compensation piba hauke adubu hojik kumja 2026 loiramdai yoroklaba phawba 2024-25 ke compensation pithokpadi lairadana lomi singna online da thagat khiba document phawba check amasung verification loidre compensation 2024-25 ki senpham de Ministry of Home Affairs na sanction tawduna thamlabane masina takpadi lomi miyam gidamak lairiba Agriculture Department amasung paliba Manipur lenga asina lumna lawde habane maramatuna hawkiba August 13 da kokomi Farmers Wing amasung lomi miyam ge apunba mifam amana lawkiba warep ki matungina lakleba August 19 da miyam ge oiba asoba khongsat ama satnaba lawthoke wapungana khongsara sigi paujeldi lomi gi compensation pitho o lomi sing maning tamna lo ubai halo subsidized fertilizer mapung phana fanghalo Manipur gi iranga thubada loiselu haiba sine adubu hojik oirakluba Manipur gi tangdu leita daba August 13 gi Manipur lenga nampuda census pangthokna bohonarakpa JFD amasung atay lupkiana NRC tawdana census pangthokpa yaroi haiba akanba khungjang kya sangsilakpa sina maram oiduna lakleba August 19 ki lomi miyamgi oiba khongsarasi yeithokle ato matamda anawo matam ama laukthokлагani hairakle Donor Ministry gi makhada Manipur da polo gi sanabung ahum semgat lagani haina Minister Lokena phongdokre Manipur da polo gi sanaro sing hena semgat naba pandam da Donor Ministry gi makhada status da polo gi sanabung ahum semgat pagaloinana international course singna takpi tambiragani haina Art and Culture amadi Tourism Minister Khuraijam Lokena phongdokre matam amada sagol kangjai masanabu pamjana sanarambada natana masana sibu yokhatnaba honabada achawba thodang lauramba miyamna waheng khuman jila haraga sukhanaba nambol kendra gi manung channa waheng khuman dagi yumnam jila na ngara nahal laikhidabada awaba phongdokpada sarugya khibaga marilenana Minister Khuraijam Lokena mathaki wafam asi phongdokhibane yumnam jila sing kumja 1938 da waheng khuman da leiba yumnam manauton amasung yumnam ongbi yumsang debi anigi masanupa oina phangjake mahana hinglingai matamda sagol kangjai masana sakhona bohonaram khiba madugidamak kumja 2016 da pangthokpa Festival of Indigenous Games da Manipur gi ningthole samba sana jawbana guru sagol kangjai haina sakhang biduna ikai khumnaba utke masigi mathakta Manipur gi matam amagi governor oiramba B Sanuknathanna yumnam jila amade Khetrimayum Joy Kumar da makhoina sagol kangjai gi damak laukhiba thodang sakhangpa oina Lopal sing tara gi sel gi mateng piduna ikai khumnaba utkibane yumnam jila na leikhidabada ngarang Minister Khuraijam Loken yauna waheng khumanda lebi yumda pangthokiba achamba thoram amada minute ani tumina leiduna awaba phongdokpa duga mari lenana Minister Khuraijam Loken hai layo khraba yumnam jila matam amagi sagol kangjai hojina polo haina malemna sakhangnariba masana si pamjana sanaramkhiba amade lamdam masigi mafam kya sattuna sanaraga masana si masak taktuna masana sibu yokhatpada yamna thawai yaukhiba halamane ngasi sagol kangjai polo si malemna sakhangle pamna sanaba masana amasu oire adubu masana si yokhatbiramba takpi tambiramba ahallaman sing leisilatre India lengak lamdam asidagi haukiba sagol kangjai masana si yokhanaba amade afaba sanarakya puthoknaba pandamda lamdam asida sagol kangjai ge sanabung ahum apal kangjai bung marjingda duga paubitekta samgatnaba Ministry of Donor na ayaba pire masigi mathakta polo masana si takpi tambinaba international course su tharaklagane masimak laioi khaba amade hingliba sagol kangjai masana sigidamak kathokpi khiba honabiramba makhoedugi mahai hojiki mirolna phangba ngambane ahasing asibo ikhoina kauthok phungthokte haina Minister Khuraijam Lokena phongdokhe Amoramda Minister Khuraijam Lokena ngara Imphal West ki Wangoi Kendra ki manung chana yumnam hoidrom makha laikai de leiba
Haining Soida Tourism Department gi miyang makhada Eco Tourism Park sengbat sagatpagi thabak yingsinkre Minister na Eco Tourism Park asi sengbatpagi progress amadi awada passing yingsinkhe yingsinbagi khongchada da pawmi singka unabada Minister Khuraijam Lokena Haining Soi Eco Tourism Park ase mapung phaba tourism destination ama oina sengbat kani haba wafam thamkhe ade tha asigi kunmathoi phawbagi manungda Manipur amasung North East State ta kan banung suraba yai haina IMD na phongdorakre IMD na haide tha sigi kunmathoi phawbada Manipur yauna awangmangpo state singda akan banung suraba yai Arunachal Pradesh nongsu Bengal gi Ganga Tampak Odisha Uttar Pradesh amasung Uttarakhanda ngasi phawbada akan nomongda nong suraba yai haina IMD na orange alert lauthokre laklaba nomit Nini asida Chhattisgarh, Gujarat, Himachal Pradesh, Jammu and Kashmir, Ladakh, Jharkhand, Konkan, Goa, Maharashtra amadi Madhya Pradesh ta kan banung suraba yai haide. Indonesia da yuwa habada mio yankai humdoi sire haide. Richter scale 7.7 ki changda kanba yuwa habagi thodo ama thokibada Indonesia gi mio yankai humdoi sire mio sama hena asopan nangkibaga loinana Mio lising kia mayo makai thadok tuna safagada ba mafam sing da sena kray building ya te kaya masung landslide na ama ata thokra ba mafam dagi thorok pangam dana leba mio sing rescue worker sing na kan bagi thabak lep tuna sathare local gi matam da thang janumit ke ayupung manga ga minit yang khaini pan tab da thodo si thoki bane US Geological Survey ki report matungina is Nusa Tenggara Province ki Flores Island da epicenter oikiba yuwa habagi thodo aduna mafam kamarum park sana amata thohankhe leinung da kilometer tara lu thaba mafam da epicenter oikibana ka handa maong da amata thokibane Deputy Health Minister Benjamin Wallace Octaviansna phongdo khibagi matungina sopa kunthra taruki phibam lu na leire thodo do thokhraba matung da myo lising Mangaro mayo makai thadok tuna safagada ba mafam singda hongdo hanke haide CJP na Maharashtra da school thik karo haiba campaign hawdok re haide sahi asigi pangthok kiba net exam ki question paper leak pohen khibaga marilenan neba asigi naha oiriba mahiroi nupa amadi nupi singi oiba Cockroach Janata Party CJP hawdok kiba Abhijit Dipkena ma ki pona pham lamdam amasu oiriba Maharashtra gi Hingoli dagi school thik karo haiba campaign hawdokre mana nahandagi hawdokiba campaign asina maroina lenga ke school singda hojik mayapnariba awara pasingi matangda mari lenaba authority gi miyeng singsile campaign asi hawdokiba galona mahana lebak senba thungna lenga ke mari lenaba school singda social audit tawduna mahiro singda maroiba changdraba yadraba khudong sadaba sing phanghanaba phongdorakle nahandagi hawkiba campaign adu da mahake Netting Village Santak Primprigi Jila Parishad School da Independence Day thoram yaro matung ahan boy na jengsin ke loinana lenga ke school adu da thaknaba ising amadi sizinaba yaba toilet yauna basic oba infrastructure kaya wat na leramba thengna kya ade